Hanagi Chief Minister Nongthongbam Biren Rajya Sabha gi Mikhal Thengnagadra haibase ngasi numidang wairam Prime Minister Narendra Modi na BJP gi luchingba singa unaraba matungda chapchana khangba ngamlaba yana leire ngasi gi mifam aduda party asigi Legislative Council gi seat ki damak candidate selection gi matangda wari sanaraba yai hairi thazaba yaba paw gi likhun amagi matung inna mifam aduda BJP gi Chief Nitin Nabin Union Home Minister Amit Saha Union Health Minister JP Nadda na chingba maru oiba luchingba kaya su saruk yagadawri hairi ningsingba yabadi ECI na Rajya Sabha gi seat kun marigi pineal election asigi schedule lauthokiba lekhrabani seat kun mari asigi manungda Andhra Pradesh Gujarat amadi Karnataka gi seat mari Madhya Pradesh amasung Rajasthan gi seat ahum Jharkhand gi seat ani amadi Arunachal Pradesh Mizoram Meghalaya amadi Manipur gi seat amamam yauribani